थाइना ममांगैदा यामना इना चिकना पानबा खुंगंग अमा लेरमी। खुंगंग अदुगी चिदाय अमदा लुख्राबी नुपी अमा लेरमी। लुख्राबी नुपी असी नोंमगी कैथेलदा पोचै योंदुना मदुदगी फंगलकपा पैसासिंग अदुना नोंमगी चरा नोंखंगनरमी। मागिनी हाइबदा जगत संसार असिदा कनासु लैत्रि मपुरोइबसु नौना काइनख्रि मचासु अमत्ता याउदे। मागी काहेना निंगमदबा नुंगाइतबा हाइबबु मचा अमत्ता याउदबसिनी। महाकना नुंति नुमित खुदिंगी अयुक ngana हौगत्तुना मचा अमत्ताबु पिबियु हाइदुना ईश्वरगी मफमदा नुंतिगी खुरुमजरमी। माना असुमना नुंतिगी निरकपा चही अनिरोम हाइजिलकले। नोंमदी इखंग खंगहौदना महाकी मंगलांदा यामना चावरबा थाजगम ngौरुक औना लंगलबा येंगबदा असुकी मतिक निंगथीजरबा सा अंगौबा अमा लागलगा मंगोंदा असुमना हाइरमी। इबेमा नंगी थमोय सेंगबा अइबु निंगजबादुदा अइ पेले। नंगना अइबु असुक कुइन निंगजरकपगे महि ओइना नंगना पामलिबा नचा अदो अइना सोइदना पीगनी। हयेंग इनुंग हेक ngalakpaga nangna ningthina iru maithajaraga awang pangna sumlau। nangna asum lakpaga yelomda achauba umang ama thengnagani। umang adada nang changlaklaga sanagi thambalna kiri kiri ina sarpa pukhri macha ama thengnagani। pukhri adudagi ising khuzai ama soklaga nasa ado fajana kiktoklo aduga nahakna hek thawain tajaba thambal ama khallaga helau aduga aigi icha pibiro haiduna ahumlak launa hayu। matam aduda uchek ama khak pairakani aduga nangi lambi takani। uchek aduna nangbu aigi inakta purakani। nangna aigi inak hek yaubaga nangna helakpa thambala do aingonda katlaro aduga aibu taret lakoyu nahak soidana nacha phangani haina hairamlaga lai oiraba sa angauba ado mangkhre। लुख्राबी अदो ज्ञान खंगता तारई ममाइदगी हुमांग सिंग अदो तबना तबना नपथोकलगा ईश्वरबु मथा नुंगदा चेना कोनसिनजरगा मागे अवाबगी मतम लोइरे खंदुना हन्ना हन थगतखिरमी। नोंग हेक nganbaga लुख्राबी अदो इरु माइथजरगा उमंग अदु ताना लाकले अदुगा हारिबा पुख्री अदुदगी इसिंग खुजाय अमा सोकले थंबाल अमा सु हेकले अदुगा अई इचा पीबिरो हाइना अहुमलक लाउना हाइबदा उचेक अमा पाइरक्तुना माबु लायोइरबा सा अंगौदुगी लाइफम ताना पुरकले अदुगा माना थंबालदो कटले अदुगा तरेट लकोइरे अदुगा लायोइरबा सा अंगौबा अदुबु खोइरमलगा मयु माइकै पांगलकले। थौदोक अदुगी हुमनी सुबा नुमित्ता लुख्राबी अदु मिरोले। लुख्राबी अदु हेक मिरोलखिबदगी मिगी मिनोक मसा कीबदगी युमदगी मपान थोकिद्रे। असुमना ओलकपा चहीदा लुख्राबी अदो मसक मतौ यामना फजबी मचानुपी अमा पोकले। महाकना मचानुपी अदुबु नुसीना लैरेन हाइना थोनबीरे। लैरेन असुम असुम चावरकपना लैसाबी पुंखक फारकले। महाक असी मसक फजबता नतना मथौना लै मबुदि मरोसिंग लै मबुक मपाउसु यामना फै। मवा मचाना मखोय अनिता लैरबसु यामना नुसीनना ताथोक लासिन तौनदुना अरै अरैबा चामिनदुना यामना नुसीनना लैरमी। लैरेनगी मसक फजबा लम साजा फजबा महै मसिंग हैबदुदा माबु कल्लकपसिंगना माबु थीना थीना हाइनरमी। मपा मसक खंगदबगी मचानी लुख्राबीना पोकपा मचानबु कया मथोंग चानी हाइगे। ममागुमना मासु मरम चटसे सेंगलमलोय हाइना थीना थीना माबु पाउथोकपिबा यावी। असोमदना कमदौगे हाइबबु खुल अदुगी खुलाकपगी मचानुपा अदुना लैरेनगी फजबा मसक अदुदा माबु यामना पामलमी। महाकना महाकी मपादा लैरेनबु मागी तालोय ओइनबा हाइबिरुचु हाइना नुंति खुदिंगी तकलमी। मचागी सरैदा खांगबा ngamdraduna खुलाकपा अदो मचानुपागीदमक्ता लैरेनबु हाइबा लाक्लमी। लुख्राबी ममादुनसु यामना हराउरमी। मचानुपीगीदमक्ता
ꯈꯟꯕꯗ ꯋꯥꯖꯔꯕꯤꯅꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯣ ꯑꯗꯨꯕꯨ ꯃꯆꯥꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯂꯩꯕ ꯐꯪꯖꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃꯇ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯕꯨ ꯇꯣꯛꯇ꯭ꯔꯤꯕ ꯂꯩꯔꯦꯟꯁꯨ ꯃꯃꯥꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯔꯦ꯫ ꯈꯨꯟꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯕꯥꯇꯣꯟ ꯇꯧꯗꯨꯅ ꯁꯥ ꯉꯥ ꯑꯣꯛ ꯌꯦꯟ ꯀꯌꯥ ꯀꯛꯇꯨꯅ ꯖꯒꯣꯏ ꯏꯁꯩꯒ ꯂꯣꯏꯅꯅ ꯂꯩꯔꯦꯟ ꯑꯃꯗꯤ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤꯅꯁꯨ ꯃꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯉꯝꯖꯕ ꯑꯑꯣꯡ ꯑꯑꯣꯟ ꯈꯔ ꯇꯝꯂꯦ꯫ ꯊꯥ ꯈꯔꯗꯤ ꯂꯩꯔꯦꯟ ꯃꯀꯨꯕꯣꯛ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯂꯥꯏꯕꯛꯇꯤ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯒꯅꯤ? ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯈꯨꯂꯥꯛꯄ ꯑꯗꯣ ꯂꯥꯏꯌam ꯈꯪꯗꯕ ꯑꯃꯅ ꯅꯥꯗꯨꯅ ꯂꯥꯏꯀꯠꯅꯕ ꯉꯝꯗꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯈꯨꯂꯥꯛꯄ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯔꯦꯟꯕꯨ ꯄꯥꯝꯖꯕ ꯂꯧꯕ ꯐꯪꯍꯧꯗꯅ ꯆꯥꯛꯅ ꯂꯩꯍꯧꯕ ꯄꯥꯈꯪꯁꯤꯡ ꯑꯃꯗꯤ ꯃꯥꯕꯨ ꯀꯂꯛꯃꯤꯍꯧꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯩꯔꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨ ꯎꯕꯗꯒꯤ ꯀꯂꯛꯇꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯂꯧꯇꯨꯅꯔꯒ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯗ ꯑꯔꯥꯟꯕ ꯄꯥꯎ ꯏꯃꯨꯡ ꯀꯥꯏꯅꯕ ꯍꯨ ꯀꯌꯥ ꯀꯥꯝꯁꯤꯟꯕ ꯍꯧꯔꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯗ ꯑꯔꯥꯟꯕ ꯄꯥꯎ ꯀꯌꯥ ꯇꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯏꯇꯥꯎ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯗꯤ꯫ ꯅꯍꯥꯛꯇꯤ ꯈꯨꯟ ꯑꯁꯤꯗ ꯏꯖꯠ ꯑꯃꯗ ꯍꯤꯡꯂꯤꯕ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯤꯗꯣ꯫ ꯑꯗꯨꯒ ꯏꯇꯥꯎ, ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯊꯣꯡ ꯈꯪꯗꯕ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯤ꯫ ꯃꯄꯥ ꯀꯅꯥꯅꯣ ꯐꯥꯎ ꯃꯊꯣꯡ ꯈꯪꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯑꯃꯅ ꯑꯃꯨꯛ ꯌꯦꯡꯉꯨ ꯏꯇꯥꯎ, ꯃꯃꯥꯗꯨꯁꯨꯅꯦ ꯈꯨꯟ ꯑꯁꯤꯗꯅꯦ ꯉꯥꯡꯅꯈ꯭ꯔ ꯄꯣꯠꯅꯤ꯫ ꯂꯩꯔꯦꯟꯁꯨ ꯂꯩꯁꯥꯔꯤꯉꯩꯗ ꯃꯃꯥꯒꯤ ꯃꯆꯥꯅꯤꯗꯅ ꯍꯥꯏꯅꯅꯦ ꯃꯌꯥꯝꯅ ꯉꯥꯡꯅꯈ꯭ꯔ ꯄꯣꯠꯅꯤ꯫ ꯏꯇꯥꯎꯕꯨ ꯂꯧꯕ ꯃꯇꯝꯗ ꯄꯥꯎꯁꯦ ꯑꯝꯇ ꯈꯪꯕꯤꯍꯧꯗ꯭ꯔꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒꯅ ꯑꯃꯠꯇ ꯊꯤꯖꯤꯟꯕꯤꯍꯧꯗ꯭ꯔꯕꯣ? ꯑꯁꯨꯝꯅ ꯑꯁꯨꯝ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯨꯡꯇꯤꯒꯤ ꯍꯨ ꯀꯥꯝꯁꯤꯟꯕꯗꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯊꯃꯣꯏ ꯑꯣꯟꯕ ꯍꯧꯔꯛꯈꯤꯔꯝꯃꯤ꯫ ꯂꯩꯔꯦꯟꯕꯨ ꯃꯄꯨꯛꯅꯤꯡꯗ ꯊꯥꯖꯗꯕ ꯆꯤꯡꯅꯕ ꯀꯌా ꯐꯥꯎꯔꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯦꯟꯗꯤ ꯃꯁꯥ ꯋꯥꯏ ꯁꯪꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯑꯉꯥꯡ ꯑꯃ ꯅꯥꯎꯄꯨꯔꯦ꯫ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥ ꯑꯗꯨꯗꯤ ꯂꯩꯔꯦꯟꯗ ꯋꯥ ꯀꯌꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯇꯨꯝꯕꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯈꯤꯗ꯭ꯔꯦ꯫ ꯂꯩꯔꯦꯟꯅ ꯃꯄꯨꯛꯅꯤꯡꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯃꯆꯤꯟꯅ ꯊꯣꯛꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯤ ꯉꯝꯗꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡ ꯑꯁꯨꯝ ꯑꯣꯜꯂꯛꯈꯤꯕ ꯊꯥ ꯃꯈꯥꯏ ꯑꯃ ꯍꯥꯏꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯂꯩꯔꯦꯟꯅ ꯊꯣꯡꯕ ꯆꯥꯛꯁꯨ ꯃꯄꯨꯔꯣꯏꯕꯗꯣ ꯀꯌꯥ ꯆꯥꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯔꯨꯔꯒ ꯃꯔꯨꯞꯀꯤꯗ ꯆꯥꯔꯛꯂꯦ ꯇ ꯈꯨꯝꯂꯛꯏ꯫ ꯅꯣꯡꯃꯗꯤ ꯂꯩꯔꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯈꯤꯕꯅ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝ ꯂꯥꯟꯈ꯭ꯔꯕꯒꯦ? ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ? ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯀꯜꯂꯛꯏ꯫ ꯃꯗꯨꯗ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯔꯦꯟ ꯍꯤꯛꯅ ꯀꯞꯍꯧꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯈꯤꯔꯝꯗꯦ꯫ ꯅꯣꯡꯃ ꯂꯩꯔꯦꯟꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯄꯥꯝꯗ ꯍꯥꯊꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯑꯗꯨꯃꯛ ꯍꯥꯏꯔꯝꯗꯅ ꯃꯄꯥꯝꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯒ ꯃꯃꯥꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯅꯤꯡꯊꯤꯅ ꯊꯣꯡꯒꯠꯄꯤꯔꯦ꯫ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯆꯥꯛ ꯏꯟꯕꯤꯔꯦ꯫ ꯃꯃꯥꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯅꯤꯡꯊꯤꯅ ꯁꯨꯗꯣꯛꯄꯤꯔꯝꯂꯒ ꯁꯦꯕꯥ ꯐꯖꯅ ꯇꯧꯔꯝꯂꯒ ꯌꯥꯆꯪꯂꯛꯄꯗꯨꯗ, ꯏꯃꯥ, ꯑꯩ ꯊꯦꯡꯈ꯭ꯔꯦ, ꯆꯠꯂꯒꯦ꯫ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕ ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯩ ꯃꯉꯣꯟꯗꯁꯨ ꯀꯩꯝꯇ ꯍꯥꯏꯔꯝꯗꯤꯌꯦ꯫ ꯑꯩ ꯂꯩꯔꯝꯗ꯭ꯔꯗꯤ ꯃꯥ ꯁꯣꯏꯗꯅ ꯁꯥꯎꯔꯅꯤ꯫ ꯍꯥꯏꯗꯨꯅ ꯄꯔꯞ ꯑꯃꯨꯛ ꯃꯌꯨꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯄꯔꯞ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯏꯃꯨꯡꯗꯒꯤ ꯁꯥꯎꯅ ꯊꯣꯔꯛꯂꯒ, ꯅꯪꯗꯤ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯍꯥꯏꯅ ꯍꯪꯂꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯔꯦꯟꯅ, ꯏꯃꯥ ꯃꯁꯥ ꯉꯝꯗꯦꯅ ꯍꯥꯏꯕꯗꯨꯗ ꯆꯠꯂꯨꯕꯅꯤ꯫ ꯏꯕꯨꯡꯉꯣꯁꯨ ꯌꯨꯝꯗ ꯂꯩꯔꯝꯗꯕꯗꯨꯗ ꯊꯨꯕꯗꯨꯗ ꯑꯩ ꯍꯥꯏꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯗꯨꯗ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕꯗꯨꯅ, ꯑꯌꯨꯛꯇꯒꯤ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯂꯛꯄꯒ ꯍꯜꯂꯛꯂꯤꯕꯁꯤꯕꯨ ꯅꯪ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯥ?
ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯊꯧꯁꯥꯗꯕ ꯅꯠꯇ꯭ꯔꯥ? ꯂꯩꯁꯥꯔꯤꯉꯩꯗ ꯅꯔꯝꯆꯠ ꯁꯦꯡꯗꯕꯒꯤ ꯍꯧꯅꯕꯤ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯔꯐꯥꯎ ꯅꯔꯝꯆꯠꯇꯣ ꯁꯦꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯃꯄꯥ ꯃꯊꯣꯡ ꯈꯪꯗꯕꯒꯤ ꯃꯆꯥꯅꯕꯨ ꯀꯌꯥ ꯃꯊꯣꯡ ꯆꯥꯅꯤ ꯍꯥꯏꯒꯦ? ꯍꯥꯏꯗꯅ ꯃꯄꯨꯔꯣꯏꯕꯅ ꯊꯤꯅ ꯉꯥꯡꯂꯤ꯫ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯇꯥꯕꯗ ꯂꯩꯔꯦꯟꯗꯤ ꯃꯀꯣꯛꯇ ꯕ꯭ꯔꯖ ꯇꯥꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯔꯦꯟꯅ ꯅꯣꯡꯃꯇ ꯃꯤ ꯑꯇꯩꯅ ꯃꯥꯕꯨ ꯃꯄꯥ ꯃꯁꯛ ꯈꯪꯗꯕꯒꯤ ꯃꯆꯥ ꯍꯥꯏꯅ ꯊꯤꯅ ꯊꯤꯅ ꯍꯥꯏꯕꯁꯤꯡꯗꯣ ꯇꯥꯔꯕꯁꯨ ꯈꯪꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯉꯁꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯍꯦꯛ ꯃꯆꯤꯟꯗꯒꯤ ꯃꯄꯨꯔꯣꯏꯕꯃꯛꯅ ꯍꯥꯏꯕ ꯇꯥꯔꯕꯗ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯔꯣꯔꯣ ꯂꯦꯞꯅ ꯁꯤꯟꯊꯔꯒ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯂꯒ ꯂꯩꯔꯦꯟ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯆꯩꯕꯤꯌꯣ, ꯉꯥꯡꯕꯤꯌꯣ, ꯑꯗꯨꯕꯨ ꯑꯩꯕꯨ ꯑꯗꯨꯝꯅꯗꯤ ꯄꯥꯎꯊꯣꯛꯄꯤꯒꯅꯨꯋꯣ ꯍꯥꯏꯅ ꯂꯩꯔꯦꯟꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯃꯄꯨꯔꯣꯏꯕꯅ, ꯅꯪꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯗꯨꯁꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯝꯃꯣꯏ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡꯗꯣ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯉꯁꯤꯗꯒꯤ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ꯫ ꯅꯪꯒꯨꯝꯕ ꯅꯔꯝꯆꯠ ꯆꯨꯝꯗꯕꯤ ꯅꯪꯗꯤꯅꯦ ꯆꯤꯡꯗꯔ ꯃꯥꯟꯗꯔ ꯂꯩꯖꯔꯨꯔꯣ꯫ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯣꯜ ꯇꯥꯔꯛꯀꯅꯨ꯫ ꯅꯁꯛꯇꯨ ꯐꯥꯎ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥ ꯑꯗꯣ ꯆꯪꯈ꯭ꯔꯒ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯂꯩꯔꯦꯟꯅ ꯊꯣꯡꯗꯣ ꯊꯤꯜꯂ ꯊꯤꯜꯂꯒ, ꯊꯣꯡꯁꯦ ꯑꯃ ꯊꯥꯡꯗꯣꯛꯄꯤꯌꯣ, ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ? ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯏꯕꯨꯡꯒꯤ ꯃꯐꯝꯗ ꯀꯔꯤ ꯑꯃꯣꯠꯄ ꯂꯤꯆꯠ ꯆꯠꯄ ꯌꯥꯎꯈ꯭ꯔꯕꯒꯦ? ꯍꯥꯏꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯗꯤ ꯍꯪꯉꯛꯄ ꯀꯧꯕ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯕ ꯂꯩꯔꯦꯟꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯈꯤꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯏꯕꯨꯡꯉꯣꯒꯤ ꯃꯆꯥꯃꯛꯇ ꯑꯣꯏꯔꯕꯗꯤ ꯏꯕꯨꯡꯉꯣꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯁꯅꯨꯀꯣ ꯍꯥꯏꯔꯝꯂꯒ ꯂꯩꯔꯦꯟ ꯀꯞꯅ ꯀꯞꯅ ꯃꯄꯥꯟꯂꯣꯝꯗ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯕꯒ ꯃꯃꯥꯗ ꯀꯞꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ, ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥꯗ ꯑꯔꯣꯠꯄ ꯑꯃꯗ ꯊꯝꯗꯅ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯁꯦ ꯁꯦꯡꯅ ꯃꯄꯥ ꯃꯊꯣꯡ ꯈꯪꯗꯕ ꯃꯆꯥꯔꯥ, ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯄꯥ ꯂꯩꯕ꯭ꯔꯥ, ꯁꯤꯈ꯭ꯔꯕ꯭ꯔꯥ, ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ? ꯏꯃꯥ, ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯂꯩꯔꯦꯟ ꯍꯪꯂꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ, ꯏꯃꯥꯒꯤ ꯂꯩꯔꯦꯟ, ꯉꯁꯤꯗꯤ ꯏꯃꯥ ꯅꯉꯣꯟꯗ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯁꯤꯠ ꯅꯥꯟꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯂꯤꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯂꯥꯏꯑꯣꯏꯔꯕ ꯁꯥ ꯑꯉꯧꯕ ꯑꯗꯨꯒꯤ ꯂꯩꯐꯝꯁꯨ ꯃꯆꯥꯅꯨꯄꯤꯗ ꯁꯦꯡꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯂꯩꯔꯦꯟꯅ ꯇꯞꯅ ꯍꯥꯏꯈꯤꯔꯝꯃꯤ, ꯏꯃꯥ, ꯃꯌꯥꯝꯒꯤ ꯁꯦꯡꯗꯕ ꯂꯧꯅꯧ ꯋꯥꯍꯩ ꯃꯌꯥꯝꯁꯤꯗ ꯅꯆꯥꯁꯨ ꯏꯃꯥꯕꯨ ꯂꯥꯟꯅ ꯂꯧꯔꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯄꯥ ꯀꯅꯥꯅꯣ ꯈꯪꯂꯕꯅꯤꯅ ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯤꯗ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯅꯖꯔꯁꯅꯨ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯐꯥꯎ ꯇꯥꯔꯔꯣꯏ ꯍꯥꯏꯔꯒ ꯃꯥ ꯃꯆꯥ ꯑꯗꯨ ꯑꯃꯨꯛ ꯀꯣꯟꯂꯒ ꯇꯞ ꯇꯥꯅ ꯀꯞꯃꯤꯟꯅꯔꯦ꯫ ꯂꯩꯔꯦꯟ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯛꯄ ꯊꯥ 9 ꯍꯥꯏꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯤ ꯂꯩꯔꯦꯟꯒꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯅꯥꯎ ꯄꯨꯔꯤꯕ ꯃꯆꯥ ꯑꯗꯨꯒꯤ ꯈꯟꯕꯗ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯅ ꯑꯁꯨꯝ ꯍꯥꯟꯅꯗꯒꯤ ꯁꯣꯟꯖꯤꯜꯂꯛꯂꯦ꯫ ꯂꯩꯔꯦꯟꯁꯨ ꯀꯨꯝ ꯊꯥ ꯁꯨꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ ꯐꯪꯂꯦ꯫ ꯑꯗꯨꯕꯨ ꯃꯆꯥ ꯄꯣꯛꯂꯕ ꯐꯥꯎꯕ ꯃꯄꯨꯔꯣꯏꯕꯗꯤ ꯃꯥꯕꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯀꯧꯕ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯗꯤ ꯂꯩꯔꯦꯟꯒꯤ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜꯅ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯃꯁꯨ ꯅꯨꯄꯥꯗꯨꯅ ꯊꯥ 4ꯇ ꯉꯥꯏꯔꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯔꯦꯟ ꯑꯗꯨꯗꯤ ꯃꯄꯨꯔꯣꯏꯕꯅ ꯃꯤꯔꯥꯏꯕꯤꯔꯛꯄꯗꯒꯤ ꯃꯩꯆꯥꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯃꯥꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯅꯣꯡ ꯈꯣꯡꯕꯒꯨꯝꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯂꯦ, ꯏꯃꯥ, ꯏꯃꯥ, ꯅꯆꯥꯕꯨ ꯀꯅꯥꯅ ꯁꯤꯟꯅꯕꯤꯔꯝꯕꯒꯦ? ꯏꯃꯥ ꯂꯩꯕꯒꯤ ꯅꯆꯥꯅ ꯑꯋꯥꯕ ꯀꯥꯎꯅ ꯂꯩꯕꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯀꯅꯥꯒ ꯂꯩꯒꯅꯤ? ꯀꯅꯥꯅ ꯑꯩꯒꯤ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯒꯅꯤ? ꯀꯅꯥꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯊꯝꯒꯅꯤ? ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯦ ꯏꯃꯥ, ꯑꯩ ꯏꯇꯣꯝꯇ ꯊꯦꯡꯅꯕ ꯉꯝꯃꯣꯏꯌꯦ ꯍꯥꯏꯗꯨꯅ
ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯛꯂꯦ꯫ ꯆꯥꯔ ꯊꯛꯇꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯃꯇꯨꯡꯗ ꯂꯩꯔꯦꯟ ꯃꯆꯥꯕꯨ ꯃꯊꯥꯔꯪꯗ ꯄꯝꯈꯠꯂꯒ "ꯏꯃꯥ, ꯅꯪ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯂꯩꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ? ꯑꯩꯁꯨ ꯏꯄꯥꯒꯤ ꯈꯣꯡꯒꯤꯜꯂꯤꯕ ꯉꯁꯤꯗꯒꯤ ꯆꯠꯂꯒꯦ" ꯍꯥꯏꯗꯨꯅ ꯂꯩꯔꯦꯟ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯅꯍꯣꯡꯁꯥꯅ ꯄꯣꯔꯒ ꯃꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯔꯦꯟ ꯃꯃꯥꯅ ꯇꯥꯛꯂꯛꯄ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯂꯦ꯫ "ꯍꯥꯏ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯂꯩꯔꯦꯟ ꯂꯥꯛꯂꯦ꯫ ꯅꯆꯥꯕꯨ ꯏꯄꯥꯅ ꯈꯪꯂꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇꯗꯤ ꯂꯦꯞꯂꯔꯣꯕꯥ? ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ, ꯏꯄꯥꯗꯤ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ?" ꯍꯥꯏꯅ ꯂꯩꯔꯦꯟꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯂꯥꯏꯑꯣꯏꯔꯕ ꯁꯥ ꯑꯉꯧꯕ ꯑꯗꯣ ꯂꯩꯔꯦꯟꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯂꯩꯔꯦꯟ, ꯏꯆꯥꯅ ꯑꯗꯨꯛ ꯇꯦꯡꯊꯥꯅ ꯀꯞꯄꯗꯤ ꯏꯆꯥꯒꯤ ꯀꯔꯤ ꯅꯤꯡꯉꯝꯗꯕ ꯂꯩꯔꯒꯦ? ꯍꯥꯏꯌꯨ ꯏꯄꯥꯗ." ꯃꯗꯨꯗ ꯂꯩꯔꯦꯟꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯃꯄꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯃꯗ ꯆꯤꯊꯗꯅ ꯇꯝꯂꯕ ꯃꯇꯨꯡꯗ ꯃꯄꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯏꯃꯥꯅꯁꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯦ, ꯏꯄꯨꯔꯣꯏꯕꯅꯁꯨ ꯃꯤꯔꯥꯏꯕꯤꯔꯦ꯫ ꯏꯄꯥꯅ ꯅꯆꯥꯕꯨ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯒ ꯏꯄꯥꯒꯤ ꯃꯔꯣꯝ ꯊꯨꯞꯅ ꯂꯩꯖꯔꯒꯦ꯫ ꯄꯣꯛꯄꯗꯒꯤ ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯇ꯭ꯔꯕ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯂꯩꯔꯦꯟ ꯑꯩꯁꯦ꯫ ꯏꯄꯥꯅ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯊꯝꯕꯤꯗꯨꯅ ꯏꯪꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛꯁꯦ ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯈꯥꯗ ꯂꯩꯖꯒꯦ" ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯂꯟꯅꯗꯨꯅ ꯃꯤꯔꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯂꯩꯔꯦꯟꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯏꯑꯣꯏꯔꯕ ꯁꯥ ꯑꯉꯧꯕ ꯑꯗꯨꯅ ꯂꯩꯔꯦꯟꯕꯨ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯅ ꯏꯆꯥꯕꯨꯗꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ ꯁꯦ, ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯂꯩꯔꯦꯟ, ꯅꯪꯅ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯒ ꯁꯣꯛꯅꯕ ꯁꯝꯅꯕ ꯌꯥꯗ꯭ꯔꯦꯗꯣ" ꯍꯥꯏꯔꯛꯄꯒ ꯂꯩꯔꯦꯟꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯃꯥꯕꯨ ꯊꯝꯕꯤꯔꯣ, ꯇꯥꯏꯕꯪꯒꯤ ꯀꯨꯝꯍꯩ ꯌꯥꯎꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗ ꯂꯥꯏꯑꯣꯏꯔꯕ ꯁꯥ ꯑꯉꯧꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯒ, "ꯐꯔꯦ, ꯏꯆꯥꯅ ꯑꯗꯨ ꯌꯧꯅ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯉꯁꯤꯗꯒꯤ ꯏꯄꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ" ꯍꯥꯏꯗꯨꯅ ꯂꯩꯔꯦꯟꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯕꯗꯤ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯁꯣꯏꯗꯅ ꯗꯟꯗꯤ ꯐꯪꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡꯃ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅ ꯃꯥꯒꯤ ꯃꯔꯨꯞ ꯁꯥꯁꯤꯟꯅꯕ ꯃꯉꯣꯟꯗ ꯏꯟꯁꯤꯟꯈꯤꯕ ꯃꯇꯥꯎꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯝꯕ ꯋꯥꯁꯤꯡꯗꯣ ꯃꯥꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯁꯣꯏꯗꯅ ꯃꯈꯣꯏ ꯃꯁꯦꯟ ꯉꯥꯡꯅꯔꯝꯕ ꯋꯥꯗꯣ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯝꯗꯅ ꯏꯟꯁꯤꯜꯂꯒ ꯂꯩꯔꯦꯟꯕꯨ ꯅꯝꯗꯅ ꯈꯨꯜꯂꯥꯛꯄꯒꯤ ꯏꯃꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦꯗꯅ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯏꯃꯨꯡꯗꯣ ꯍꯧꯖꯤꯛꯇꯤ ꯀꯥꯡꯈꯣꯡ ꯄꯨꯔꯥ ꯆꯥꯏꯔꯦ꯫ ꯑꯩꯈꯣꯏꯁꯦ ꯉꯝꯗꯤ ꯉꯝꯕꯖꯥꯠꯅꯤ, ꯂꯤꯟꯁꯨ ꯁꯤꯗꯕ, ꯆꯩꯁꯨ ꯇꯦꯛꯇꯕ" ꯍꯥꯏꯗꯨꯅ ꯃꯣꯏ ꯃꯁꯦꯟ ꯋꯥ ꯅꯣꯛꯄꯗꯣ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥ ꯑꯗꯣ ꯋꯥꯐꯝꯁꯤꯡꯗꯣ ꯇꯥꯔꯨꯕꯗ ꯁꯥꯎꯕꯅ ꯂꯋꯥꯏ ꯂꯣꯇꯣꯟ ꯀꯥꯈ꯭ꯔꯦ꯫ ꯁꯥꯎꯅ "ꯀꯔꯤ ꯍꯥꯏꯕ?" ꯍꯥꯏꯅ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯆꯣꯡꯊꯣꯔꯛꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯣ ꯄꯥꯈꯠꯄꯣꯏ ꯈꯪꯕꯣꯏ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯄꯦꯟꯗ꯭ꯔꯕ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯈꯨꯟ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯦꯟꯕꯨ ꯊꯤꯕ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯩꯔꯦꯟꯒꯤ ꯃꯄꯥꯝ ꯑꯗꯨꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯨꯟꯒꯤ ꯃꯤꯁꯤꯡꯗ ꯍꯪꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯂꯩꯔꯦꯟꯕꯨ ꯎꯏ, ꯈꯪꯏ ꯍꯥꯏꯕ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯁꯨ ꯂꯥꯟꯖꯗ꯭ꯔꯕꯤ ꯂꯩꯔꯦꯟꯕꯨ ꯇꯥꯈꯤ ꯇꯥꯑꯣꯏꯅ ꯇꯧꯔꯨꯕꯒꯤ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯗꯨꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥ ꯑꯗꯣ ꯑꯉꯥꯎꯕꯒꯨꯝ ꯂꯩꯔꯦꯟꯕꯨ ꯀꯞꯅ ꯀꯞꯅ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯊꯥ ꯀꯌꯥꯅꯤ ꯆꯪꯅ ꯊꯤꯔꯕꯁꯨ ꯂꯩꯔꯦꯟꯗꯤ ꯐꯪꯕ ꯀꯧꯕ ꯃꯔꯩꯈꯤꯗ꯭ꯔꯦ꯫ ꯑꯍꯤꯡ ꯈꯨꯗꯤꯡ ꯂꯩꯔꯦꯟꯕꯨ ꯍꯟꯅ ꯍꯟꯅ ꯀꯧꯗꯨꯅ ꯀꯞꯂꯕꯁꯨ ꯂꯩꯔꯦꯟꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯀꯧꯕ ꯃꯔꯩꯈꯤꯗ꯭ꯔꯦ, ꯑꯃꯨꯛ ꯍꯟꯅ ꯎꯕꯁꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯂꯩꯔꯦꯟ ꯑꯃꯗꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯕꯒꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯃꯛ ꯂꯦꯟꯕ ꯇꯥꯈꯤꯔꯝꯃꯤ꯫
꯫